Hello everyone, this is NGANGOM, and ngasi aina ngangjagadoriba topic asigi maming the importance of soft skills for students. Satra singi oina soft skills hariba pot sigi kanabasi karino haibasigi matangda ai ngasi Northeast TV gi viewers singi oina haizage Mama mapa ibasingna akhoi yamna khoi mama mapa singna khalli ko haibadi students ama oiragadi khoi like heiraga yare haibane haibadi mark phangaga yare haiba aro academic ta yamna matik chagragadi mark yamna phangragadi mithoi mihenba oigragadi angang se mapung phai haina longnei masi akhoi gi wakhaloni matau karamna soft skills hariba potsina angang singda mapung phabada natana yaudaba yadraba sungyaw yaudaba yadraba pot ama oiriba no habisigi matangda ingasi kitang Northeast TV gi NGANGOM gi khuthangda ai kitang explain tawjagena lakchabani angang amana larik tambal loiraga haibadi 10 loire 12 loire amasung magi graduation tambal loira aba matungda khoi parents sing na khale ma thabak tawkragani haibne aru sum yengoba matamda di angang se certificate pairaga larik tiam hairaga certificate pairaga leramdabasu yaudaba natte haiba soft skill haibasi karino haina amuk nainarapa matamda ngasai hard skill mana phangjariba certificate mana phangjariba maheisina mapung pharo matungda thabak oina onthopa ngambasidi hairiba khoina ngasaidagi palliba soft skill hairiba asina oidoineba aduna masi sungyaw yaudraba yadrabra haibasigi matangdani yes masi yaudaba yade hai soft skills hairagadi kari kari oina khangnai madi chang oina onba yaba potti oide madi kari dalai angangi personality da sulai mana khanthaba ngambagi chang dalai mana ngangba ngambagi mana kayamu yamna ngangba ngamba hairiba karigumba ma explain tawu matamda kayamu yamna gyan tana explain tawu ngamba haibatu dalai kayamu yamna mana lokshan ngamba haibasida sulai kayamu yamna mana miga tinaba ngamba haibasida su amuk lae aduna ngasai diga in haizariba like tambase lower kanda interview chatpa matamda interview the face toba kapdragadi angang si papung phade haizabane like tamba loire ai interview ma chatke hairagadi mangonda magun ma yawgadobane mi mayam do thengnaraba matungda hangiba question se aina gyan tarakanda khumba ngambado mana classroom dagi haijarakpa larik mahai masing sing do chap chan explain to ngamba haibane bo adudi kari da lae communication haiba pot se damu lae soft skill haibasi haiba machet mayam sina pullaga saba pot amane ba kari no hai matam da karamba machet communication skills haiba gi machet then kari atopana kari munna taba ngambagi shakti amana kari miti na ngambagi people skills amana kari mayam punna thabak tawminaba yabagi amana kari minungshi hena chawba utpagi ado hairiba singse hojiki oiba generation samna hairabada hojiki angang sing haizaragadi generation Z class 5 6 7 8 9 10 11 12 amasung graduation tawriba angangi group hojik ayambana generation Z hairiba generation sida belong tawe hairiba generation si karama makhalgi generation no hai matamda makoi di hek pokpaga smartphone haiba potsi moi khangaga dum ayamba laabane moi di kanaga tinai haiba matamda YouTube te yaurba video singdugi yaurba character singduga tinaba angang singne makoi di lampak ta sorok ta thoga thainagi sumang thelong da sanaba angang masing yamakte makoi di video da game sanaraga nungai jaba angang sigde aduna maram oiraga kari tawrage hai matamda human interaction haiba pot ama yamna walakpa mi amaga unaraga wari saba or sanaminaba ngangnaba wahi wata exchange tawnabagi changse yamna hanthagre
aduna akoina mamangai the soft skills yam important oi hairaga su hairiba akoi gi hujiki oiriba generation gi angang sing siga angang sing sida kam ki matik oirage soft skill gi darkar se ha matamda atuki matik oire karigino hai matamda lairik ti adumak hairaga lae haujikan gi angang sing se maram di karigino hai matamda class su moi phajana oja sing se haigalak pagi matungina classroom da su lairik phajana adum tak pagi mami tare second da mama pa sing sina hena sectioning bagi mong da khoi gi tuitions ki culture adum lai angang sing se hai taba yade habi pot loin lakre ha aduna angang sing di haiyaba aduna ma parikha thabada ding sai written du di line thru thoki we ai kaino na ma adugi maka coaching chatli adugi mating oina ba like la shume am pari problem se kaida lake ha matam da mi loina basida sung lai mi loina basida kaino aina haina daba mafam oiraga di ai tawning daba aina nungai daba mi yaurgan aina hek open oidaba masi karino hai matamda hujikan gi angang sing sigi a problem se karino hai matamda mai comfortable zone ma dum same na bonai masi akoina comfort zone hai ra khangnai ada mai comfortable zone da sum lai gi angang sina atopa environment namada ma adjust to we am na wana to atopa environment amagi miga khoi gi mingle tawna ba adigi flexible oibigi chang yam na handhaba si adaptability ka haiba pot se adaptation mafam ga oibe ai mi ga oibe ai masi adaptation gi chang se yamna handhabagum hujiki matam gi angang sing da thoi maram maduna kari tauge haiba matam da akoina lairik ti am hairaga khoi gi bonding da relationship da adegi akoi minungshi da yamna walak pagi mami achowa matai aduna akoina kana na masida angang sing sida hena focus tawbigani hairiba area sida kana focus tawbigani haiba matamda angang sing siga loinariba mi sing samna hairabada school gi oiragana oja sing yumda oiragana mama mapa oiba sing machin manau oiba sing adagi ahallaman oiba sing makura mandol mani ko hairiba mioi sing sina yamna achoba thodang ama lominabam darkar lei mana karigumba angang amana karigumba ai asida chatpa talli hairagadi mana chatpa tanbagi maram si karino kaise mana yengu matam de madi ma adjust to haitabagi orambe yaba aduna angang si adjust to sum to hairaktragadi ma hayeng lairik pudi am haigi be kali anything that adjust to hairo oidoineba aduna ahambagi step se akoina hainabada leiba ahambagi step haibase the first step is always difficult tana yamna luba yamna wana su thokpa akoi biyoiba khudimaktani masi anga khakki wa su natabida adu ahambagi step si thangro matungda angang singse da as ngamidudi lairi sidi nang hairi sidi haibagi potsima nang nungairi sidi kaisum su tawdri sidi haibagi wakalon sum purakragadi magi second third fourth step se line thoki bi ai aduna soft skills haiba pot se kari sunate akoina angang singsina akoigi onbe yaba sunate sa haijaki bedo kana gumba angang kharadadi pokpadagi adum yam chang wang na yorop angang su leitaba nate aduga kana gumba kharadi pokpade adum khangjarak adubu hairiba posak si tammaga yabra hairagadi yes tammaga yaiba tamaga yai walak poragadi ko ngasai gi meeting ba haitaba do tinara mi se hairakadoi ba ani communication da ngasai gi wangang ba kanna haijada ba ani mimang thopangam da ba haiba poji point ngang mangam da ngang sidi practice torgo sum hairakadoi ba so soft skills haiba area sisu ngasai gi hard skills dauna tamba yai haibane ba aduna company sing dadi kai dore mapalam gi company MNC companies corporate companies dadi thabak se tawraba matungda student gi wafam natresina professional gi wafam oizare ka thabak tawraba matungda soft skills haiba area se strong oidragadi akoina tawdoriba thabak sida mabung baba ngamde haidana training pi mana area mana sonbe area da training pi kari da training pi ge have matam na koi gi communication skills kind of pi then teamwork and team building kind of pi adagi self awareness kind of ga adagi workplace readiness
interpersonal skills ado haibagi loifam naide yamna mana sole haiba area dugi dum pi ado chawrakna pomna mak pi besu dum leitaba nate ko haibadi si yaudragadi anywhere chatpa matamda chanade haibane aina ai koksida yamna di knowledge ti yamna di leiraba adugo knowledge se aina kananom da haidopa ngamdragadi ai asonba mu oirine mase ai soft skills holine aina yamna se haire ai team mayam ma chauna leidana ai se thabak tawmina na pi dana leire haraga team jaina loina bai tragadi adu so ai asonba mane adu taragadi aingon the growth haibase laktabi yai growth haibase laktrabani na kaidore ai na mafam chatli khudingi wangang sangang haitadana hairiba potsin je loi dhabat kakhalagadi thabak se afaba oira aroi thabak se afaba oiraktrabani na ai na tawriba thabak sida mai pak pa haibadu di oira roi soft skills hairiba potse kayamuk yamna khoigi ka haitare important oige haiba matamda mase sarkar na jo lauthokreba any tambada soft skill yaudragadi mama bum phadre haibase hoje vocational training da bu oiro adigi any kind of koigi skill based training hairo then you name it any training oigera adigi any mahai oigera hairo posi yaudo yadre haibane communication haibase akoi nom khalam be haiba lonely phauna bani haidana ko amuk laksage angang singi sida so dum parents sing na dum khangbining be yaragadi asmadi yam phajana ngangi kholi haibana singba aduma soft skill da yamna extremely phajarabra hairabra haibadu amu yengmina se kana guma nga amana like yam haire or yamna mai kano tawre haidana changa am matung da khoigi leiriba mi mayam daga se hek kaugdabi daga laksadanaga tawbaduda akhoi ma pa singnaga smadi yam kano tawgrajani he madi wa ngangba ji kano di tawde like te haibana de madi english ka zo loli pone hairaga ngasagi ma angang sigi body language gestures in pura negative oigragadi hairiba angang sigi communication skills ya amu poor communication skills haibasida amu laineba maram haijage hayeng hairiba angang sine interview chatle na khalaseba magi body language ya yam positive over body language ma lagto ne ba like for an example man hek changak pada excuse me may I come in ka haibe mong then aina phambagi mong aina ngasai phamba mong makta orga su ngasai legjum ga se yamna straight ta ga leiraga eye to eye contact ta ga leiraga happy no mi ga to ba that shows that I am very positive person I am positive for me mane se aina interviewer se utpane ba adu natabida saurang galaga khoigi ai manung da budi kem leja da mi oidoini ko adu ai gi body language ai gi maithong sinadi yam negative oiba ma chelaga di my communication skills is still poor have akhoi na ngasai na haijaba voice ka tan nataba magi body language and gestures sisu yamna major role ma laweba ada parents na sigi everything every area sida akhoi na ngasai focus to holaga soft skill areas ohengragadi angang sa yamna mapung phaba angang am oiba hojikan di karmain tawi class 1 dagi section B da tarak pani class 2 3 4 5 section B tare ma ngasai mai mamana myam tinazare adubu the moment class 5 6 karpa matam de ma section ma change so matam da ne parents in di am pakhat le kaino da mai mamana bising loi kaina batare khalleba loina na angang sidi chara hen greba ai gi best friend ai gi no me am duga ai ga ai ozam ta ngangna bio school dam ta ngangna bion parents ngangna ba dum chat tapanate amasida haini ma point se angang dugi magi nungsijaba mamana bi kaina bagi di nungai jade tawbatabu angang sida akoina ngasai na haijagi be adjust tawba then adaptation kaina nga sa hairiba new environment koi gi chuna na ba tawba du madi angang sida tambi hodreba yai no adudi aina pamba du da dam tawge haibane adudi hayeng wai kram hain tawni thawak tawak matamda sangu matamda team da leirami ba ngasai gi thawak tawpam du da leirami mafam sing du di ada leirami mi sing du di an ngak to era mena complain lak pu siaure angang ngak to era mena complain lo pu siaure ai gi chahi lenga dang thingna ni or ai ga khangna ba ai ga yana ga do mi ka dang thingna ni haiba du di leite dana
aduna everything se aiga thabak tawminaba yai tinaba yai ngangnaba yai habasi magi pot sida lakragadi everything is positive soft skill da ma khajikta oiragasu ma yamna phaba oire hairine adagi amana Hojikan ge angang ainga saide haijari se ai akoi hoji aina ai isamang na su yam thingnajaba kaigino da id generation z ki angang sing aina hoji su loina na akoi training pi ba khot pa mayam am tawjabani na aina hena thingnajaba haijagadra Gen Z hair khangnei ko moi se generation z se now Gen Z se moidi wakal moidi am tongale moidi khangba heiba su yam thui adegi moidi anything tawbada moina han hekta khange adubu moije ngasai mo computer mobile habasida yamna attach oina laikiba na maram oiraga ko mi ngonda kamaina ngangani mina si harakpa matamda kram haina khumgani kai siti yamna what na thoe changchat amada angang sing se haiteba aduga yes soft skill de ina sa haija gibado popodagi dum yam hairak pangang sudum lay su chang wang na lak pangang su lay in haijagi dana admai to dana chang wang na lak ki pangang hai pangang du budi dum haijakre aduna tabida average ta ka Gen Z angang sing se kitang atum wana thoeba just because of their attachment with the gadgets the mobile phones and the laptops kaino da moide adu tawdoi shak budi aise kanom taw lei jahoge haiba pot ne ado phadi phai but human interaction walak pa hai basinadi ma hayeng thabak tawbo mafam da su tawminaba yararoi second thing the family magi oiba family magi environment da su yam aso open lae akoi gi empathy ga se walak pa ari ana akoi gi kai tare nang nungai te ne kai minungsi ut ka daw matang na manung daga di nungai jadraga so utpa do yawgram na mina he khangbi da bagumba Hima ka haraga lotion yoda manung da di ma prok sa aga sairengam di iram doine ba angang se adubu utpagi chang se si walak panina mina kari longna be madi yamna khoi gi thamoi kan ba angang ni or madi minungsi jaw be anga minungsi yaw di kan khanbi gi bisu yaw doine ba but generation se hongak pagi matung ina sa gi ano makhal lak pagi matung ina makhoi gi feelings ai gadra moi gi attachment hai gadra si mem se loi khenare aduna uthorak pagi chang su yam khetna ba adubu masina Maigai amada amuk chatkragadi yamna farak tabanina ngasai angang sing se sigumba angang sing sina sig my problems sida leire haragadi ma training adum tokthokpi bi ai soft skill training se yamna important oina lawna kre na ina ngasai so haijai ko training adum chalhan be ai any mana comfortable oiba mafam amadum chalhan be ai magi masagi oiba personality da khara asoi ba ma lakpagi ne personality hai basi sola gadi pumnamak sondoine na personality du soline mana wakal khandhabagi chang minungsi polk tabagi chang gi personality the what pagi oidoine so personality hai basi develop to ya ba poni madi matam gi matungina adigi mi tina ba haitre tina ba ya ba poni ai gi khonsina wai phajana ngang ba haitre ai adi tamba ya ba poni adagi aina chatli ba mo matau sida negative oina mina sum lowre hairagadi kari area da no kaina haidok khangdok pase yam darkar laiba sida aina loimba work tawjau haibane area of improvement se khangbiyo haiba now ngasai negative ta sum chatpagi maram se kaigino hai matam da mayam se khangdaba na so ayamba oigalle ai je la le habje khangjadabado khangde si khangde habado asidasu area asidasu yam lae number 1 aduga ngasai personality development se pingai degi angang sina ai se kana no haibasi ma khangmam darka lai or maybe angang sina khangam draga su parents na khangbi bam darka lai or natraga magi teacher duna so angang gi oraga di self awareness who am I haiba ai kana no haibado si yamna darkar oi sida ai khangkani ba aigi asonba karino aigi akanba aigi strengths na karino aigi ngasai gi leidana aigi aina ngam
areas na kaino ai ngon mating pang do sina karino kain si ma khanga ga chat khra ga di ai award pa da soidana maki aina men khan abu hotna rakani ba adu masu haizage aduga loina nanga sai ai nanga sai gi haizagiri sing se hard skill hai banga sai gi angang sen mahi masing tamma ba mahi masing 10 loisale 12 loisale ma gi graduation hai pot sima loisale graduation loisalak padana tana mana further studies ta chacha gre di masters loire ma loire now hai di ba pot se loiraga angang se thabak phangbra hai bane ba phangde hai bane ba akhoi nam khale ba thabak like tam loire mathak te larik dang thadarani na no adu hai banate masda haining is kaino hard skills paire yare nangi soft skill area di kyam strong oire soft skill ga hard skill ga cha manana parallel chatminar kan da angang se growth lai hai bane ba magi career da growth lai gani magi personal life da growth lai gani hai bane kaino da ma soft skills wanga ba like sumai gi matik chana lairaga di mi gi phatta ba su khalloi hai bane because the person is going to be very positive meeting never hairani haibaneba because the person is going to be fit in any kind of team building teamwork hojik matam di kaidawe sorry mana ngasai thamum phamam da angang sina soft skills watla magadi kaidore ma negative na thangi basu yaiba asman toy thabak se ayaning de da mana kyam hairadana aina hai si disung ta tabi de da kaina ga wakhalon da mem pudhok yaiba moi sin ja ain tabi dram na ikadok to doino asai mo log de da I tok thoge da kaina ga sigumba si gi wakhalon si polak pa yaba gi chances wangeba whereas mana team building teamwork sila agadi mana hire pot si karina mai si am kana ba pot ni na adui targadi wahai da su lai du ni sa communication si among strong work to ne ba chiche dada friend whosoever ko sita si to si am de pe adui su si gi area si da ai gi si hapsal lagadi kamai to ne adagi madi kamai su to be magi idea do dagi migi idea do ne na phaja matam da the person can be very happy ai siam phajagre nangi du amuk to ai gi tok tho si ka haiba ngam gadau ne ba kai gi no da asnangi du lakta de khoi team je am tin chokhalani he ai gi tok tho ai gi yadre ka haiba ngam bagi ai gi tok de moi gi mo lok de moi gi tok de ga de ai tok sarage ka haiba wakhalon chen ba mi so dum leitam na ti adugi wakhalon da chen gragadi that person doesn't belong to any team adu ma thabak tawmina ba yaro mana khan be I have lots of money and I can okay tar I know cannot tor lore I horo lore kai wakhan chu khan be but mana ngasai people skills to hai trabani na mi mtaga loina ba yaro roi si hai ba area sing sine soft skills na ngasai ge koina panjari se muse like na su lei bi ya do matang lak pa to other soft skills say yam vast way wangang na badagi horaga miti na badagi horaga munna ta badagi horaga adagi laidana jagat ki loi sure aduda akoina si yaura kanda akoi gi aina tamai hard skills sa sina mateng ora kanda ai maton yauni haibane adubu akoi di soft skills di yaudasya da midi tinadasya da like the hair loire haibagi wakalon zum sen ba parents dum thengnai oja su dum thengnai ado sida focus to biraga di loin tinaba yani loina maksu chakhat minagani haibane school da soft skill khara nemba ngang ko kitang mi ga tinajaba mi ga kitikirum tawjaba ma personality de kitang soli neba mana ngasai ge academically ngasai like su kitang solam ba ngang oiga de amok hen solam doine ma se adu ma di ngasai ge dore afaba wayen ta mai mana kong da taram da su yeba masi oiroi khara haibi ba masi haite ne nang kai dau leiruge negative ngakni mangon da ngang se thalam doi se aduna ma bimang tho wangang mangamak ta su yeba pressure ma ga loina na di school lak jaba now in that area adugi angang do personality wat labane masida koina kari kari tawbibe yage haiba matamda angang sigi ason basi kari no haiba khandok piraga angang sida personality sida hana focus tawbiba nangami sidi na hayune kwai de araiba question am hangbirusu yai angang sina khumba compulsory khumba ngamdawba mana answer amakhat pang chumna ngangi badudane angang sigi personality ngai magi ka haitare magi keno se akoigi boost tawbi bhaigadra boost tawbi hogadawne nang yam haire you are the best ai din hangoi khangdi nang yam haiba nga moirame kain mayam sang na khuba am tang khuan se
aduga lore kan personal loiba wari macha amani sana be nang kai deino nang kari jak jarake nang kamain to buno nang like si padam paning da baza lo kai nang hairaga nang to no yam tan rone ka sida angang sigi angang sinang ngamak toy se khalak toy se oh ai su haiba nga amani ne ai su mayam siga mana yai ne akoi sir jina su or akoi ma'am jina su akoi mas no so ever ko mangon do je hai po se sina su ai am positively khalami ne kai adui ta de angang sigi angang na approach tor pe ya by chance wang e kai gino da hujiki mi dun utkrisa oza or my ken gurus na utkrisa I am approachable to you nang su haye have the utkrabani na angang approach tor ani ba aduni ngai personality gi pibam da lag su personality sa ma yam na mapung pha personality ma sema ngambagi step hor abane aduna personality development haibuse soft skills to wanga kan da lak ka dobune personality and development and soft skills mo je dum pun chat minari ne like yam hairaga personality yautragadi what is the point classroom the question bank amagi question like paper amagi answer loin khumam baduna mako oini habisu ke shulaite until and unless magi personality yaudragadi same thing though can you explain harak pamatam dadi ma explain to bungam kitabisu ya like for an example khoigi manipur da nang kangla gi matang da iyo ha matam da kangla gi matang da page ani hum I hi bangang si leitama di am phazana but nang si haiba pot sa mi malak pa matam da kanglai matang nang explain taw ne ha matam da ma aki banani khangde adagi pakhat banani khangde aduga ma kangla is sana tawgragadi or communication se phazna ngang base kanana kamai hauni adagi mathang manaw nai na kamai ngangani khokani khangdragadi mai je kainom da dim solli ne manipur da ai amana sumaina tawba ngang yam thingnai haidi graduation gadi adum lotion zarurabra lotion laba matung da ngasai gi kari tawduino kari no kai kem khangdana dum lotion lakhi ba hai tare ko aduga interview chatpa matam da aina ngangi bisina kari no aina tawri bisina kai no yam chana dana khum ki ba ado mai ju mai kanom dei soi ne ba aduna sigi area se da kitang focus toroga di soft skill hai basi wang gi matam da akoi angang sing khoi manipur da lei ba angang sing di moi di diamond ngaktane ai kitang polish to bi ba shine de dum to have ai se aina dum hairaga leiba pochu oi je ka aina mapalam da aina trainer or pa matam da notice ke angang lak pa matam da especially manipur ge angang lak pa matam da horak pada yamna khoi gi kai challenges mayam thengna da banate lonely da kai da ka ado something nei aduga ngasai soft skill area se kitang room to gi matam da ko angang sing gi performance ti yam phajagre performance phajaba khakta na moi di junior executive level da leite ba moi di always adum leidana any challenges ta moi adum mai pa pangam me success adum lai and at the same time moi growth adum lai ki ba so they never said kaidar in the lower and junior kano da lai jade ka avna me indi kai no khoi focus to bi ba in that area soft skills ke area mi am tinaba hai basi su am darkar lai kai se koin khangan ga da bane ba adugi matam du da ne ba ngang sing sinai khoi gi makhal hairak toi se mi makhal tinaba hai se mi makhal jiga kamaina loina ni hai bisi ma khanga I ne ba adui dadi mi makhal si yam abani na hayeng mi se tinarak pagi chance wang khalak pai matungina man hayeng any interview m chapada masi mi si sigi category de sin ma chen ba mi ni na arban hangi question ji si man khup tani ngi ba answer ji si ni kai khum ngam gi doine mana larik to da dum tawal la po re ga di mi sin hangni ngi question ji ga mana khumi ba answer ji ga sana ki da shi ai aduna meeting about people skills again is very important Gen Z kangu especially miyam tinagada bani adum matam phatte haidana akoi gi parents sing na adum phajan ba adum leita banate ai imung da suloin thokpa ngaktani kai no matam phatta bani na langphang chat ki gadra ngang ki gadra na adu imung da gi su adum hobu ya bra na khalle mi tina ba hai basidi imung da gi sum hobu ai ko kramai na hobu ya ge ha matam da any gathering ma lak matam da angang gi oiba isolated area am da thambi ki
ꯑꯉꯥꯡꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯒꯦꯗꯔꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯃ ꯑꯣꯏꯍꯟꯕꯗꯣ ꯁꯦꯟꯇꯔ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯒꯨꯝꯕ ꯑꯣꯔ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯁꯦ ꯃꯣꯏꯗ ꯑꯣꯏꯅ ꯇꯥꯍꯟꯕ ꯃꯣꯏꯗ ꯉꯥꯡꯍꯟꯕ ꯋꯥ ꯉꯥꯡꯍꯟꯕ then ꯖꯒꯣꯏ ꯁꯥꯍꯟꯕ ꯏꯁꯩ ꯁꯛꯍꯟꯕ or anything ꯃꯣꯏꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯕ ꯒꯦꯗꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯒꯦꯗꯔꯤꯡ ꯑꯦꯅꯤ ꯒꯦꯗꯔꯤꯡꯗ ꯃꯄꯥꯅ ꯃꯄꯥꯏ ꯒ꯭ꯔꯨꯞ ꯑꯃ ꯃꯃꯥꯅ ꯃꯃꯥꯏ ꯒ꯭ꯔꯨꯞ ꯑꯃ ꯑꯉꯥꯡꯁꯤꯡꯅ ꯃꯣꯕꯥꯏꯜꯒꯤ ꯒ꯭ꯔꯨꯞ ꯑꯃꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗ ꯄꯤꯛꯇ ꯄꯤꯛꯈ꯭ꯔꯒ ꯑꯉꯥꯡꯅ ꯑꯃꯨꯛ ꯍꯣꯏ ꯆꯦꯟ ꯆꯣꯡꯗꯅ ꯄꯨꯡꯁꯥꯟ ꯁꯥꯟꯅꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯜꯂꯒ ꯒꯦꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯍꯟꯕꯕꯨ ꯑꯣꯏꯔോ then ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯩꯅ ꯅꯪ ꯃꯃꯥꯡ ꯀ꯭ꯂꯥꯁ ꯁ꯭ꯀꯨꯜꯗ ꯀꯩꯀꯩ ꯇꯧꯔꯛꯀꯦ or nang mamang weekend noy kamay tawi nang nahan naman abi tinaruba noy tengnaruba akang la chalu da kain wari liu ne kai naga sigum bagi nganghan bagi sum practice le hela agadi number 1 da public speaking gi achoba platform ama khoina angang singi damak ta sembiri neba akoi di khara cha kara tha khara no ga dum loi bagi fibam neba adudi ngasai angang singdo adum aduda hainarak angang yawi and maru aina yang tang haizage ngasai angang sing sigi sumaina pule harba mafam akoi gi gathering la akandadi number 1 akoi na tawbiroi do khara shu adum lai kari no hai matamda angang si makhal la agadi angang sing se comparison yam tawbiba comparison si di sung taw bigeno ba migi di adu madi tawrisi ngo nang adu tawrisi ngo magi na adu asila agadi angang singse mat amuel lak ningoi ba angang sing se mai gi haina jabi loin leiri ni mai nungai jabi loin leiri ni ko atigi do and don'ts etiquette se takpi badum yai asi tawgunu mi tawgunu hoi adugum bagi angang sida khoi gi advice pibi ningba adugumba leiraga na 1 to 1 mai mi taroi da mafam da kokthok piraga dum haibi bi ai mama mapa oibe singna enang na si tori do phatte adu kho maya mamang daga ngang bi bagumba akhoi angang di ne kai na he khoi gi nok na bane kai na happy ba dum yawi ko kanagumba kharana as khangde akhoi angang di kamai no kai do huwi as akhoi di sumai to mi masana sai to sigi negativity sina su angang sing se mirak tin bada tan ba pot so dum yaw da banatte aduna akhoi gi loina bagi mo ko gen z generation jet oigre loina bagi mo akhoi gi ahallaman oja guru sigsina loina bi bai mo da su yamna leigre magi comfortable oiba uncomfortable oiba haiba na chingba leiri se aduga too much involvement on gadgets and mobile phone and social media masidi kaida lakani human je nungai raktra kanda ne man lakto se magi nungai ba se aduda lai ne ba aduna human being akhoi gi hoi ngahaki one screen time 1 hour 2 hours mai lobom topa knowledge lower lor matung da kananonga phamaga wari sanaraga nungai rakpa potto adu se important oi haiba adugi damakta environment ama akoina sembibam darkar lay aduna yari bamakai school gi oiba khaktana tana atopa oiba mamanabi sing adum tinahan biba ade lekai gi oiba mamanabi sing gi oiba numit adum thambiba leidana ko adegi any function da kaida dum yahon ba thon ba chalhan ba adegi kana gumbam gi thodu wa thok thopa matam da icha sing je dum thara thaba inkhan to honba si mamang da siam chatna mi hojik su dum chatna bagi mawong sida la agadi angang sing sigi magi haija sing je haithoi sing thoi bagi chang sa lairik ta khakta gi natana mana phangba ya ba area source ta adu mayam du dagi phang agadi angang se hayeng mapung pha ba angang oibada yamna mateng pangbo oiba akoina di khange khalle soft skill hai like ta pung pa parag parikha tharaga hairaka do poti natte ba sidi practical base oiba potne ba results ina kaino certificate to on be yada ba potne ba results ina kai da la ka ta ge magi changes to magi personality the changes to adu la ka do potne ba adu ko khwai de main oina akoina soiri si kari area da no hai matam da amu soft skill da ne ba hard skill ai certificate mem pai bangang singse adubu aina ngasa haijagi bedo sem wangang na ba hengam da ba miti na ba hengam da ba kokta leiri ba wakhalon se hek chin yor pangam da ba ngang ga su ka ingang ino hek khang da ba adegi sigum mayam na pairaga leira kanda angang singse overthinking haiba pot amala ani anxiety haiba mala ani kai su natta ba akoi matam da thengna da pot kai hujika angang ngi da thengnai ba overthinking and anxiety sina mu maram oiraga angang sing si kai dawe ha matam da
doctor yengaga hidak chaba khotpagi da laeba masi kemta magi dawrasu yaba potse mai ngasage mental health si kitang sum walakpagi oidone warakpado pu thanga maktabdo angang dui makok ado aina ngasi aina angang sinda takpi doise mana yang ware na khalam doine ba ado mana mi du tinara kanda my dear friend aina sumai to en problem am li ru matamda mamana biduna asnang du di kharabu phari ai gi di sumai na su tawrim ni do na lisalak padu da neba magi ngasai problem se khangyang yang gi doise ado ngasai gi aina lidori botsi kanada no khangak drakanda ai kok sida sum leire kanda ne kok si lekhala kanda yang mental health problem laktoise adra miti na basigi kana basi song tang yeng bio miti na ba adigi ai wakal share tauba adigi problem hai bisi mioi bu khodi mioi pu ogadi leidoro bani ko kaina parents na sum khangan basu jam da ka lebedo ado computer mobile do sum yengam ni na negative sum me amam thoam doini adu me am khanjal la kan da diangang sing se puthangang da ba wakalon da dum laiba aduna soft skills da kitang sum sondar pa ado yam na mapung pha ba di yar ga sum son gi bana maram moraga last kai tauba matik chahog da budo like yam hairaga mapung pha hog da ba karigumba ma oi hog da ba sigi chang su dum yam wang da ba natte aduna soft skills hai base student da akoina grooming tawbi khraba phajana sembi khraba adu oiraga di magi life ki oibe stage ama lakpa matamda ma handle tawbangam kini se aduna mapam gudi makto jikti soft skill hai basi yaw da ba yadre na aina su sa haijagi bido palli ko mapam gudi makta tawbudabu masi mamingi oina tawbida ba masi karino nam phajana khangama matungda angang singda thabak se oina pangthon ba sine aina yamna khangan janing ba haigadra igi school and colleges and my ge hujiki parents loina biriba parents sing na ko sige area sida khitang focus to honingi aduga angang singdi angang hai sidi angang ne khoina sembi bamongda dum semdok pisi semning bamongda adigi parents sing na mental khoigi pressure yam thambi daba leidana ko ai sinang ngamaga di si kaino si karino phajana khoigi loina bi bahaigadra sini habis gyan tahan bi ba chai bagi mohta then every environment is okay nang sida si adjust to buna bhotna ga dabani kaina ga yam positive foi ba nang ngamdra ga ti mu yeng si adu nang try di taw da nang kyam ngamba mini da kaina ga mangonda yamna khoi ga tare mongam positive oi ba mongam pibi ba ko khoi wakhalon ma pibi ba encourage to bi ba motivate to bi ba sigumo mayam sina angang singi soft skill da yamna khoi kana ba yamna hengat pagi chang growth layer pagi chang yamna layer kani aduga ngasage ina haizari ba points sing se the importance of soft skills for students ko sigi matang da khoige student namu oiragati mana ngasage sigi hairiba areas da mapung phagragadi mana any life ki over any interviews or anything da mai pak pangam gani kaino da like dum hai grani hujikana ngang sing se dum like na yome ba parents sing na su yombi oja sing na su yombi ko family na su dum like sina yoma ga chatpa ngang sing na yam point tawe aduna soft skills sida le howe ba aduna soft skill gi area da so kitang yombi ragadi mapung pha ba angang mo oi ba yamna chobu mateng mo oi ba aduna any soft skill related angangi personality gi matang da related oiba questions lairaga su akoina akoigi assess kari solution sida dum ko sigi kuthang da dum hangbi ba yagani adegi adudana tenoris tv sida su dum angang personality son ba sila aga su adum si kuthang dagi contact to bi yagani angang sing si adum groom to bada achobu mateng akoina dum tawjai Masiarga in matang da lusion jarge. Thank you. How's your energy? I'm from say, pretty TV game on the quiet. If it's a mom, home correct, and get for that working.
iconic amadi historical traveler mo ikiba Ibn Battuta magi travels of Ibn Battuta the magnificent city of the world hairamba Samarkand have city to the hosik si yam ingi -2 degree Celsius ni also ekoi le base the mafam sina yam na mukai he historic oiba yam significant oi desina kai no hakanda Central Asia gi why the ihan han ni khathiba medical university adu ki mamang ta de koi lebse base ma'am interview Samarkand State Medical University first of all mamang sakiba university makami haribi university sida ma'am video features sida mango base haribi khumsi the Samarkand have fazaba magi lens features landscape aduga haribi khumsi gi oiba ma yam fazaba gi adu yam phau gi popular oiba gi yam reason khara lai ahamada world ki khwaidagi maming chatpa culture singi manungda amu oiba Amir Taipur ki capital se Samarkand sida oiki masigi mathakta mafam sida yamna magnificent oiba iconic monument mayam ka 14th century ki matamda semkhalappa monument mayam ka masisu lengdana stain to ga lei haribo monument sing singi manungda Registan habisi panbe Registan ji ki model lo ga haribi university sile nei base Registan ji geology ki university ama adigi then Islamic theology ki university ma then philosophy ki university ma amas modern science ki university ma ahumak se mamai sida lei sumaina lei adugi mamung lorga mafam sida ligatane sigi university ki campus su aduga hariba mafam si atugi matik phajaba haitare masida makha kaya ki lei myam masale aduga city itself se adumna la yogadi adumna udoi se garden na meba but house city winter season ni aduga minus ta chatpa degree se aduna house ti lei na na sate khara sate ko adu house high funzi ma export to minasi aduga house nei ba aino actually university se top university even I university is not just to be sangi doctor student to me kona malay ni tunga ton bukan country sing degi mum sida medical tambal ai PG courses sing am MBBS courses sing tambal ai ma students me many Pakistan India Turkey Iran ton country me am degi mum sida medical tambal ai ko aduna natana India ke manu degi ko north tegi bhairoi me am su mum sida medical tammi even manipur su bhairoi me kaya ama mafam sida medical tammi aduna mafam se nuai ba yam phajaba mafam aduga yam historic oi ba adu mafam mu oi mafam sida lai tambagi tonga tonga nuai ba ma am legini ma have explored to minaji masida nataba university sing manu from facilities me am ma hostel ki features adigi sida opportunities me am ba yam check me am interviews
infrastructure yang pay. Ada mo syllabus medical council of India ka su yang institution na bahai tare ko community medicine jaga na karo work koroga. Where from? Basically from India. India was part of it. So do you know Manipur? Oh yes. Uzbekistan ki Fergana city dani higher city city laiba government ki medical college amani Fergana Institute of Public Health higher college ki magi main campus ni sina taba tongan ba campus mayam amasu leiri haba tare magi hospitals mayam ama lei ado magi sigi main campus se mayam mijing kaminazi basi government college ni more than 1000 student office de like tami ado manipur ki oina batch ani haba tare ahan ba batch ani koi Fergana Institute of Public Health leire first year student and second year student mayam ama basi ki tongan tongan hostel singa leirega mahiru ke ama like tami manung sida kai ke features of the opportunity like this is Niyamat chat and this is Rohit chat. So they're part of the faculty team here teaching in Fergana Institute of Public Health. They are providing good infrastructure and good teaching faculty for our students. We have almost 11 Indian teachers are here teaching our students, and we are maximum try to give them the best facilities to become a good doctors. Okay, you can come to Fergana in the stadium to become good doctors. University के amphitheater में आऊँ नहीं को my medical college की अदे अतुक पर मापान दा outside ता नहीं वो में आऊँ नहीं but the biggest auditorium that is वो है वो सेमी में आऊँ वो इसे सेमी वो मापान जी हम पसंद में आऊँ ये so auditorium में मुझे तो normal program मापू का कुछ वो सिकी medical college कोई बार medical college कोई बार मायरो सिकी program ये तो कोई event में आते हैं तो मापू का अभी भी तो मतलब है वो hall में तो वो sitting arrangement देखिए मतलब कि नहीं कुछ ना यहाँ पसंद है यहाँ मैं ट्रक कोई design yang sempat tungan buat kitchen lain ni apa sebab home si ki mungkin classroom block ni ko so ni side so ini som side classroom block ni lagi ni think classroom block si dah mungkin higher students mungkin apa dari class 3 year ki 4 year ki students mungkin ni sekarang class tu Madam, weather se nungai ba natro? Ha? Weather se? Samthi nungai weather se. Nungai. Mama này tadi makai di depan makai buka cak orang kan daga terap pada lagi sampai ibu babi. Oh, with the young minds there. Jadi try mana ada sih. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity fuels discovery. Our commitment to excellence and cutting-edge research sets us apart, preparing our students to lead in a rapidly evolving world.
But it's not just about academics. At Uttaranchal University, we believe in nurturing well-rounded individuals. Our supportive faculty and personalized mentorship ensure every student's success. Join us where opportunities abound and dreams become realities. Enroll now